mayam Sheena Bora murder case ki ani sibu part mayang mafam da lanthok sari lambi da mokhoi ohum nga sai tong khiba khum singa do Indrani collector me Indrani gi plan di haireba khum singa se Sanjeev Khana gi Kolkata gi mayum da lot pe gi plan ne ba sumai to dana mokhoi Mumbai yor matung da Bandra gi Mehboob Mufti Mehboob Studio haireba sigi na kan da laiba cafe coffee de da mokhoi coffee thaklami coffee thakli kan tanja sida Indrani namagi driver Asengba Rai da lupa 5,000 pirami aduga gari adu evidence amta fangdana ba fazana manung mapan samtho matung da gari si hanagi agency da han pitho jo haina man 5,000 da piramani ka sumai to adugi matung da mukso amana hairami Asengba Rai da nangna hata nigi mamang da na receive tawgiba parcel da hojikso gari si manung da yawribani madu Lokto kauni lokto aduga nangi manakta seksina thamu hairiba parcel ase Indrani gi yathang matung ina Asengba Rai na hapta anigi mamangda Kolkata nupa amadagi makna lohobani aduga maki manakta thambani ka adugi matungda Asengba Rai satkinaba ina makna hairami satrikan tanjasida Indrani na Asengba Rai se mukki halami hairiba Thwdok si matang da nangna kanagumba amada wari liba karigumba lik taragadi Sheena na siriba misisiga chak mana nangsu sigani haina mana ki halami ka sumai tawdana Asengba Rai do thadokirami coffee house dagi tanjasida numit simakta da Sanjeev Khana amadi Indrani Mukherjee su Kolkata maki panglami ka Maki Madam na hairam bagi matung ina Asengba Rai na gari adu fajana manung mapan evidence amda fangdana ba samthoklami chawnaba matung da Marlogi housing complex na mahak laklami mahang lakham matam da famduda Pradip Wangmare haiba nupa se thenirami Pradip Wangmare haiba nupa se de kana sunate koi Indrani gi yumda thoksu nupa makhni ka daga mabani si garage da laklami garage da la matung da ki Asengba Rai driver sina Pradip Wangmare da sai mokhoi khaw do olami khaw se midam na ingon da mase langthokina ba hairami sinang pam taraga de khaw se lojau kaisu kai de haya matam da Pradip Wangmare de khaw do ahan lo ebanina yam harauna khaw do lorami ka adu ma di khangjaba na te haiba khaw se patam kharagi mamang da si ba haksang yaromi haiba si ka sumai tawdana khaw do lowkhre adugi matung da asagi mana Madam na hairam bagi matung ina gari da yawa parcel se lokto hore magi manakta seksina thamme aduga gari se pidri kana nongne ni di Asengba Rai na Peter amadi Indrani ani si tabuk chathok chasin tawbada loksin tawbada sinarami ko aduga adugi matung da mana gari ase hanagi waifam agency sida thindore ko thinduwa matung da matam khara mak thawuk tarome adugi matung tha amani hum leiraga mang asi thawuk tagi totlami thawuk tagi tol matung da mang aibadi ngasagi Asengba Rai sini ko mak ke khunggang da magi gaw da chatlami hujik su parcel do mak ki manakta dum leirami ko gaw yoro matung da mana parcel do hangdo yenglo matam di mak se lawai to chat khreba aibadi ma na haiba khaw se hangdo matam da ngasagi desi country made pistol ma aduga life cartridge nongmai kapa yariba maru yaromi madu ubada makti pakhatlami ko aduga ngasidaina chahi gi mamangdagi hairiba nongmai amasnoi maru se mana Indrani Mukherjee da handoknami yam kanna honarmeba aduba Indrani Mukherjee se matam sida India da leiteba ko mas UK da lei marama se ma na pithopa ngamde sumaina maki manakta nongmai se kuina leirapodagi nongmai se bhana mafam sana langthokharge khalakpodagi 2012 gi 21 August haiba numit simakta da makna asai Bandra gi Qatar road samudra gi nakanda leba jungle sita maksi haiba nongmai se langthokba sengbudi ma chachbane ko tatmatam da makse police ke thengrobadagi police uda kibadagi chenbada police na pharaga makse asai ahoba makoki wari do lakpane ko hairiba sumaina phabdagi wari se makha tamna mayam lakpa hokibani ko Asengba Rai na Sheena Bora si Matw Karmna heart ki haiba sigi matang da police ta in details hairami adubu
Karigidamakta Indrani Magi hek pokminaba machanupi Sheena Bora asi hatlibano haibasigi asengba in details ti Sheena Indrani masamakta hangraga de khangloi haina police na khalami ko matamsida Indrani August ki second week ni ko matamsida Indrani UK dagi India da laklami aduga police na ma fana na plan so tawrami ko police na ma fadrikan mamangda Indrani Mukherjee Shambarai amadi Sanjit Khanagi hokiba chahi ohomgi call record amadi makoigi location sing check tawrami madagi police na khangmangam khimidudi 24 April 2012 ki evening to night aduga Mumbai dagi Raigarh chatpa Raigarh dagi Mumbai chatpagi location se mukoi ohomgi chap manana phanglami masida basis oiraga amadi Shambarai gi Sheena Bora hatpada Indrani Mukherjee yawi haibagi step ni the basis oiraga 25th August 2015 gi evening da Indrani Mukherjee mahaki hek pokmen habi machanupi Sheena Bora hatpagi charge ta Mumbai police na farami mak fabagi pause media da breaking news am oirami maramdi Indrani Mukherjee chamchamba nupi ma natte mak asi matamdagi yamna fawarba media channel INX media ki founder oiriba Peter Mukherjee ki loina binika maram asina pause breaking news warami Indrani Mukherjee faraba matungda Khar police station da puraklami madi chamcham bidina tabnina Khar police station media mayamna question laga leirami aduga police station manungda Indrani asi police no wahang pahang torami ko adu wahang pahang toba kun mari pung kun mari fadrikan gi manungda hairiba murder case asigi wari asi ikogi mayona mado hom hawlami hairiba murder case asigi twist ama lakpa hawrami koigi ngasai siriba Sheena Bora se Indrani gi asenga machanupi oiramje ma asi Indrani masamak nai masamak ki hek poksaba asengba machanupi oirami hairiba pawsi su media da yamna breaking news ko media da breaking news am oina lakhi aduga Indrani faro matungda mathangi thangnaba numit 26 August 2015 da Mumbai police Kolkata da chalami Kolkata dagi Sanjit Khana su mafamsigi faraga Mumbai da puraklami aduga Khar station da mahaksu thamami makoi ohum se habadi Sanjit Khana Indrani Mukherjee amadi Sanjit Shambarai makoi ohum se punna amaga mai punna na thamlaba matungda hairiba murder case asigi wari se tapna langla langjin kangthokpa hawlami aduga numit ka ani chupna wahang pahang tawraba matungda charge ta murder case asigi asengba wari tholokpa hawraki wari asi fazana in details ta khangnabagi damakta Indrani Mukherjee gi magi past life fazana khangbam mathau tai magi past life se khangnabagi damakta ekoi namuk chahi khara hangatna wari asi yengba ma amuk darka ore ko Indrani Bora 1972 gi January gi tang ahumda Assam gi Sundarpur hairiba jaga sida Pokhi maki apokki maming Upendra Kumar Bora kawi aduga mahak pupiba mamagi mamingna Durga Rani Rai kawi Indrani bu mama mapana yamna nungsina tawrami amasung mabu yamna nungsina Puri Bora haina kawrami aduga angang oirikandagi hauna Indrani gi aningba apama pumba magi mama mapana thungalami mak asi khara chakolaba matungda mafamdugi yamna maming chatba pasa yamna tangba school Saint Mary High School da mahaki ming chalami aduga mafamda mahaki high school loisalaki mahakna mahaki high school loisalaba matungda makha taba further studies tongnaba mahak asi Guwahati dagi Shillong na laklami Shillong da Lady Kin College kawa amada mahak ki ming chalami aduga Shillong haiba mafam asi Guwahati dagi yam lapana maram oiraga mahak Lady Kin College ki hostel da lairami mahana hostel da lairikan tanja sida Siddharth Das kawa nupa ma khangnarami Siddharth Das class 12 pass tawra matungda Indrani Bora mahaki pokna fam lamdam Assam gi Sundarpur jaga da amuk halaklami mahana halakpa matamda mahaka khangnarba nupa Siddharth Das haiba nupa se pujna laklami aduga mama pada mabani luhongle haina paw tamlami Siddharth Das amadi Indrani Guwahati gi mafam amada room rent lauraga mabani punna lairami matam kharagi matungda Indrani pregnant oirami aduga
1987 gi February gi tang taraga mathoida mabani gi ahanba macha Sheena Bora Pokhi Indrani matam sida masagi chahi taraga manga subkhak ngairami ko Sheena Bora poklo matung tha kharadi makoi yam nungaina leirami adubu amuk Indrani se ani suba pregnant oiraklami aduga mabani gi ani suba macha amuk 1988 ta Mikhail Fangzaki ani suba macha poklo matungda Siddharth Das amadi Indrani ani gi marakta apik pa wasingda marai tonaba kana jainaba horoklami maramdi matam sida Siddharth Das paisa nungsa thokpa thok amata tawramde aduga Indrani se angang yoi oina macha ani sudalakpa sida makse makok ngawrami aduga Indrani gi family sigi paisa expenditure punamak maki mama mapa ani na loina puthoklami Indrani angang oirikandagi hauna yamna paisa paiba luxurious life da hingba pamba nupi ama khakni adubu maangna hingliba punsi siga maangna angang oirikanda khalluriba khankhiba punsi duga ani sigi tayuna base ubada masa se haibam tahum khangdaba ama farami Indrani gi family na Siddharth Das ase fazana settle tawnabagi damakta bakery gi dukan lama hangbirami adubu laibakna thiridi bakery gi dukan asisu fazana mai pakna chalaiba ngamde masidagi Indrani amadi Siddharth ani gi marakta nungaina daba khana chainaba tawrokdagi mabani gi relation ase mai ma tabalaki aduga Indrani na magi punsida Siddharth Das ase magi life partner amoina sustor base magi yamna soibani haina khalami aduga angang ioi oina macha ani gi diet loba horok pasita mak ase maki makok ase pubu thangba ngamlamde sidagi mana makha laik tambagi namada 1990 gi June tha sida maki pikliba macha ani amadi maki mapuroi babu hundok lamlaga thadok lamlaga makha laik tamnabagi damakta Kolkata da laklami Kolkata da Indrani bu masak khangba mi kanamata lairamde amasung mahak ase yengbada angang anigi mamani habase hek yengbada kanasu thajaroi masigi khudong sawasi lauraga mahaki anoba punchi ma mafamduda hawrame Indrani na Kolkata da lairikanda mafamdudagi businessman nupa maga khangnarami nupa segi maming Sanjib Khana kawi Sanjib Khana yamna successful oiba paisarung sa paiba businessman amakhak natana mahaki friend circle si thok acho toba mioi ngaktani ko aduga Indrani na mahaka friend oirami friend oibata natana Indrani na su magi character singa se pamlami sidagi mabani tamna close oiba horaki Sanjib Khana na su Indrani gi fajabada ngawrami tamna close oirakudagi mabani nungsinaraki sumai tawdana mabani 1993 gi March thada lohonglami lohonglaba matungda Indrani gi anoba life ki anoba punsi gi chapter ma hangba horami maram asina mahna maki hokhiba punsi do pura kaunabagi damakta mahna mama pa ko tawraga mayumda lahoriba pikliba macha ani adubu legally oina mama mapa da adopt tonabagi damakta hairami haujikti Sheena Bora amadi Mikhail Bora maki asengba legally mama mapa si makhogi mathong mapuna oiba takika Indrani Sanjib Khana ga lohonlaba matungda paisa paiba businessman kayama mathang tamna sakhang makhna ba horaki makhoigi matingdagi anoba source kayama sumhakna fanglami hairiba sourcing asigi mating lauraga Indrani 1996 ta INX service ko wa HR gi farm mahana linkhatlami hairiba farm asigi makhada acho ba company kaya magi employees kaya ma hire to wa horami amasung hire to riba employee mayam ase makhoina manage loina tawrami tanja sida Sanjib Khana amadi Indrani gi macha 1997 da poklammi ka aduga bidisi poklo matungda Indrani gi magi business e tamna sum mai pakwa horaki mai palakpadagi Indrani na magi business ase India gi atopa state singda expand to no khalami highway plan se gi matungina 2001 da maha
Mumbai da laklami aduga Mumbai da INX service ki branch ama mahakna hanglami Mumbai da lairikanda mahakna mahaki friend singa noma President Hotel gi library club da party tawba laklami hairiba mafam sida mahak Peter Mukherjee ga thengnaki Peter Mukherjee thengnabase Indrani gi di magi khwaidagi magi punsi gi mai pakpagi turning point ama oiki Peter Mukherjee matamda Star India gi CEO oina leibani aduga mahak ase matik mathauna leiba sakti yamna leiba aduga paisa yamna paiba businessman amkhak suneba ko paisa paiba aduga successful oiraba sakti leiba mioi singa sakhang makhang naba sangga toba haibase Indrani gi tungi business plan da mai pak na bagi achoba lambi mo erakani habese maki Indrani gi aset pat hazabane ba maramasina Peter ga thena matam da mahaki business plan sigi matang da yam fazana pung kaya sang explain tarome masidagi Peter amadi Indrani yam toina thengnarami amasung amana amama kana habese masak khangnaba hawlami tanja sida Peter magi first wife Sabnam Singh dagi divorce tonanaba on process ta lerami aduga amarongda Indrani su Sanjeev Khanna ga babani relationship se healthy oiba relationship amo oiramde aduga Indrani na Sanjeev Khanna ga leiminaba budi Peter ga punmana khudong saw se yam hen fangani haina khalami maramasina Indrani na Sanjeev Khanna dagi divorce law nabagi damakte se tharami tajasida che tharami aduga Indrani na Peter ga makhata na punna bagi damakta decision lawrami sumai tawdana mabani close ba haroki musung khangnaba haroki khangnabadagi mabani punna Peter Mukherjee gi Marlow complex laiba flat chida shift toro matungda Indrani Mukherjee na mahaki machanupi Biribusu Mumbai da kawrami matang sida Indrani Mukherjee na magi hanagi second marriage sabatare sigi matang da in details ta Peter Mukherjee da khangalami amasung mang lotlamde adubu magi ahanda first marriage ki matang da di hausiksu adum lot laga lairame sumaina akoi punna chahi ama lairaba matungda Indrani su Sanjeev Khanna dagi divorce phange aduga Peter su magi first wife Sabring Singh dagi divorce phange divorce phanglaba matungda 2002 gi November da Indrani amadi Peter Mukherjee mukoi lohonglami ka mabani gi lohongbasi media na yamna chauna coverage tawki aduga media da yamna ngangnaba amo oiki maramdi Indrani amadi Peter Mukherjee ani ese mabani gi chahi se 17-year difference oiba mabani lohonga matamda sumai tawduna Indrani mangna angang oirikana dream tawkiba luxurious amadi lavish life ta hinglami aduga maki passport ama kawraga sansar amada tawraga leirami matamna sum hokibana 2004 gi matam sida Indrani amadi Peter Mukherjee gi yamna chaw picture ama Guwahati gi newspaper gi front page sida yawrapuse Indrani gi Guwahati da leihoba mama musung mapana thengnarami